Welcome back, beautiful people. Manipuri Story Collection YouTube channel asida ekhoigi nungshiraba listeners pumnamakbu Narrator Sanathoi na amuka hanna taramna okchari. Ehakna matam khara wari paba lepjarurabasu ekhoigi listeners mayamna channel asibu hanba leitana support tawbiba amadi nungshibibagi damak ehakna hainingai leitana thagatba phongtokchari. Thank you very much everyone, and I hope you all are doing well. Ngasidi mayamna khaurangna ngaiduna leiraklaba wari amakak ehakna puduna laksari. Laisare miyamgi damakta Manipuri Story Collection channel asida ehaki kunsuba khudoloina presenting to you all from an anonymous writer, Sintha Yai. Hausi wari asi hauzarage miyam punna taminarasi. Miyoy bagi miting wang mulana pak sanna sandokriba nungdol atiyada nganthoriba korong mabulak nagi haiba matako leichil mapai sing aduna amuk khumjin amuk haido kekulot bisanari liri sitpa nami ba masu upal singa pukmin paumin aduna haina humna sathik tamli damna khongliba chigla singsu masagi kaidongphom adutabu yaurabadi khanduna Nami ba magi ipomda sakhap naina pairakli. Daibang kayagi kumhaybu yengliba nung thanglay maima mahaksu akibagi saklon loroktuna akhak araw tawba haurakli. Asigumba talak asida chahi tara chupna bandi oiduna leiraklaba kanagumba ama wanglaba chekwal na ikoy koisinba chawraba kaisum sangadugi main gate adomda khongthang tapna thorai. Gate adu heklan thorakpaga nihak leptuna mamit kuptaba makai akoibagi drisya adubu amamamta oina yenglai. Mahakna lepliba nakan adudagi ahal oiraba nipa amana mahakpu tapna kaurai. Ibothoina sana khonjel adu hek tabaga wakhalgi ipakta tauduna manglangi sangsara mada nihak leiruraba nipa adu sat onthoraklaga ahal adubu konsinduna mapi ira chelai. Yai taniklaba khonjelda bupu wahai asi khaktani haiba atopo wahai makha takhidre masubu makhut ani duna chena konsinbi masugi nungshiraba kuina taba phangludraba khonjela duna ahana dusu mabukni nungshiraktuna kaple masu mapugi mataw adubu yengba ngamdraduna atya thaktagi nongleima ima mahaksu makhol thokna kaplakpagi matagum akan basapuga loinana nongi saklon lauduna tarakpa haure khudak aduda yaina mapubu makhut pairaga nakanda khamliba gari aduda khonglei thuna kakhatli yamna taying ba nupi amagi khonjelda driver gi sitlomdagi tapna hairei sir gari thoba yaradra ibothoina bema yumlomda sasi asomna gari adu thauba hokre yai nupi adu gi khonjeldu mahausa mana tatana takhibagum tawkre wakhalda wahang kaya am hanglakli mabugi makhut ani dubu chena paisilaga tapna mamit ani du wisilai khanghaudana haukraba punsigi tangkak matek ama mami sami ningsinglakpagum tawrai mamana imagi sana nang 12 exam loirena koibelang chatpado tawgano noi babana yam saurabani Napasu magi kokthaksidda naliba problem mayamse nangna solve tawbada mating pangdrabadi ima khaktana mating pangbadi ngamdene yaina hoi beima aisu khangeba ado yaksang sidangdi pinamta enjoy tawjakhige kaidorage please mamana thabok mayamsigi tension sida nangi tension amu hapkalakladi ima bu phatti haigano napana phubada aidi khamloidabani ko aduga hayeng ayu ngana ibudo margin khoramba chatkadabani Thabal chongba chatlinena ngana halaktaba yaroi ko nangi kakasing hekta kawgodabani aidi gari gi horn khonglakpagi ahobu makholda ningsinglamba matam amagi waridu mikup amada manglani khanglakle milu anima pitana yomsinduna leiringai khanghaudana mapugi makhutta pirangsing adu tap tarakhi ibothoi masuda tapni yenglai aduga amo masugi makhut adubu kapkono haiba matagum chekna paisinbirami Yai ningba kairaba amagi khonjelda ibudo marjingi masai konda mikup amatang chatluba yagadra pupu ibothoina hoi chalusi
Asi hairaga khon kitang kalapna gari adubu thoribi adomda mitpham thamlaga amuk makha tarai. Bema, ibudong marjingi khubam lomdo oina hana chasi. Nupi aduna phani sir. Asumna asum lakpana taramliba nong adusu tapna patharakpagum tawi. Gari gi nakanda uriba mahusagi phajaba sing adusu mayik sing na urakle. Yai ngihak thongnawromda mamaidu onthoklaga yengli. Jahi taragi matungda kaisumsang adudagi thorakpa oibana aduki matik awonba haibadu oiramle. Kadomdagi no khanghaudana machinda tapna amuk solai. Kanabu oirigaba wakalse onthokna leitadeda. Aina aim tawkiba revolver adudi ai kapkidabani. Adubu aina lepriba mafamdugi awang thangba adomdagi kaplakpani haibasimadi ai mayek sengna khangle. Mafam adugi CCTV footage tadi ai khaktani uribadu. Ibothoina kaidore sana. Yai mapudi yenglai aduga atappa mino amaga loinana mapugi pambomda makhutuna haifet thamlaga. Kaisu tawdedabu kainomasung ningsinglambani. Asumna asum leptana thorokpana ibudong marjingi masai koladu yaure. Gari dagi yai tamna kumtharai. Mapuga driver nupidugasu mana chatkriba lambi adomda tapna inarai. Nong lepkhibagi ingna sitliba aseng manungsin. Upal wapal sing adudagi tanik yaliba tikla sing aduna malang bagi sahum pangbada malem leimaida ningaidana pop tarakli. Mapu magi khubam tana pukning lumna khong thangliba yagi haksangda tikla sing aduna mapu magi masai konda taramna okpagum lepa leitana chaitharakli. Ichiksikna madongan thoiriba ibudogi sanglena dubu laibak ahumlak katlaga yai tapna kakhatkre. Sanglena dugi thong mapa oirapna mapu mabu khoramjanaba lairiba aduda yai tapna khurukhuda kunduna mamit chejet usinjaduna pukningi paudam chimbal thongda nason pikna solai. Mapu ibungo sanglaba chahi 10 sibu mapugi thawjaldagi nasu aihakna ngasi mapu ibungogi senglaba sanglena sida khong amuk hanna thangjinjaba ngamhanbibagidamak nasu aihaki apenba haibadu oire. Matam pungbada nasubu cheksinna senabiyuko. Asi khaktamak thamoi singna hairamlaga sanglena adudagi mapalomda khong thangdorai. Ngasai makhai sakfam uba ngamrudraba makhoina tongliba gari adubu thorokliba nupi adu hojiktada mahik singna ure. Khusemgi ake amau yaudraba mahusagi ningthijabi leirang magi manakta changsilaktuna hairai. Nang Sintha natra? Sinthana. Mani dada, ai Sinthani. Ibothoina isuna chatkiba numitagi isu Sinthagi lambi chatfam laikide. Mahaksu thamoi sokna kapkibani. Adubu nang kaka lakpaga tanaraga makharom thangbada lairiba guest house aduda aina isu Sinthabu lehelibani. Yaina. Fare dudi yumda punna chalase pupu. Gari do ai thorora Sintha. Sinthana. Yani dada ai dum thoraklage. Asumna makhoi uhum chauraba konungum ningthijaraba yum aduda yaurakle. Wanglaba gate adu ibothoigi mobile adudagi karigumba khara operate tawduna tapna hangdorakle. Aduga gari adu manungda thausilai. Gari adu mafam chana garage khamkraba matung mapuga punna imung aduda khong thangjin minarai. Common room aduda hek changbaga yai thanglamba khongthangdu chap lepkhre. Oirom thangba adomgi phaklangda thawai yaudraba imungi mioi kayagi mami oina lehauriba photo sing adu mamit kuptaba makhai yengli. Mayaida chauna theliba magi apokpi anigi saktamdu urubada milu animak arangba thawan michakom tarang ichot pahorai. Nakanda lairiba magi kakagi mami sing ahan oiraba mapu maben singi photo sing amata chithadana yenglai. Karomdagi khalakpa wakhal no khangde
basement romda khongthang yangna Yai chatkirami. Tungdagi mapuna mabu kaurakpani adubu takidre. Basement tuda magi fingerprint na thong adubu hangdokle. Matam kuinadagi leraklaba atang-atangba potchaising. Lairiba wall-sing aduda napliba mingselgi leiting kayagi upusing. Upusing aduda yauriba mamal yamlaba yugi likli kayani. Mayamsing adudagi khwaidagi kuiraba magi mapabungna thamjaramba Scotch whiskey amakhak lawthoklaga ka adugi mayai lairiba glass ki akoiba table aduda thammi. Atopo upu amadagi whiskey glass ama lawthokle. Aduga table adugi nakanda thariba sofa aduda phamtharai. Whiskey adubu hangdoklaga glass aduda tapna hairami. Ngihak tumina lairaba matung makhutna glass tu paikhatuna thakpa howi. Mapisu maning tamna sintharai. Baba, ngasi ay kanagidamakta hingko haibano. Imana aybu kayagi mati nungsisakiba. Baba na aybu tattana babagi tung innaba takpiramba wahaysi. Ngasisu nahawna na ningsinglakli. Ira laytana kaysumsang aduda awaba chayna kaya masing tingamdana khangkrabasu. Aigi loiba nairaroidaba chayna kaya ama ngasisu adumak leiri. Adubune baba, babagi thauna adudagi taadana ay ipagi mingchat maying tahalloy. Ngasi ayna anoba khongthang amaga loinana nasa aigi lutongda cheliba asina sakhi oiduna wasapli. Ay kanabusu thajaba ngamlaroi. Ahal loiraba pupu natana aigi kanasu leitre. Yeknabana langhoi chankraba ipane. Aigi yeknabadi amata lemna tharoi tumna hatkani. Ngihak ningamdabagi wariga loinana punsigi wahang kaya hangliba Yai ka adudagi tapna thoraklaga first floor tamna karai. Somdana ibothoiga lakpagana Yaigidamak chana thaknaba sinlangli. Sinthasu mai kara changduna pothari bani. Yai mathakte hek karakpaga mapai ka adubu thong hangdokle. Angawba phi singna ningthijana kupsenduna lairiba potchai sing adu ngihak yengi. Uful thanglaba thongnaw adu amuk hangdoi. Thongnaw sing adu hek hangdokpaga ningaidana leramliba pardar sing adu haine humna sanarai. Uful sing aduna Yaidu lok amura anira khurai. Aduna makhutuna haifet nathon mayada haidoi. Thongnaw sing adugi parengda mayai thangthangna chauna paliba thong adu lok hangdoklaga balcony romda Yai thorai. Balcony aduda lepaga ngihak malangi tanthana yeibada haksangdu khajitang tekhatpagum tawi. Balcony adugi kachin parengda lairiba gamla sing adugi mayol kangsilaba kananasu thawai bidraba sumnatagi mayang kanglaba lekhok sing adu urai. Madu hek urubada gamla sing adu amamamta oina balcony adudagi langtharai. Gamla langtharakpagi makhol adu tabada imungda lairiba miyoi sing adu sumanglomda chengthorai. Lakpa pakhatpoi kaiboy mathakta yengkhatlaga laurai. Hey, ibong amasa, karino nang natawidubo? Ahal oiraba mapu ibothoisu lauri. Pupugi sana, kaidorage nangbo, adumayna tawganune. Yai karisu thausadana gamla sing adu adum langthalangthana laurai. Kananasu thawai bidraba ningsing lubada laiman oiragadaba pochai sing asi thamjilaga karibu kana doina pupu. Sinthadi pakhatuna imungda chensilaktuna Yaigi nakanda leplare. Tapna sonthangnana hairai. Dada langthadrasu adum puthaba yaba natra. Yaidu khangboi lakpoi chap leplaga Sinthada haifet yenglamlaga adumak makhatana langthaduna hairai. Wai sinaba thabakni masina khwaidagi samlabani. Sinthana dadagi wakhalna adu yaurabadi phare makhara chairibase aina loisinjaba tare. Yai nasaidagi bhab oirudabani. Sinthana adumna hairakpaduda lalatawna khumai. Yani ai dum loisinjage nangonda tawbiyo haide. Sintha wa makha taramdana phatlai thoklaga chatkhri. Yaidu gamla langthaba loiraga ka aduda pupliba phi angoba sing adu
balcony-dagi amuk langtharai aduga machinda soli. Ngasidagi aigi ka masida orani. Aduga hanagi aigi ka du personal office room ama siamlaga ipagi thamliba property ga mari leinaba thabaksing ai panthaba tawdana semgatpa tare. Kaduda chairiba singdu ningthijana loisilamlaga Yai masadu fresh oithoknaba haiduna washroom lomda changkhirami. Ngihaki matungda irumai thajaba loiraduna Yai makhada kumlai. Common room aduda mabu kumlak pangairamliba mapudu hawgatuna hairei. Karino nangna tawriba se sana ngasi lakpada ngairi pupudi gyana mamamlene. Yai mapugi manak tamna changsilaklaga mapudu sofaduda tapna phamthalami aduga masu nakanda phamlaga hairei. Kaisu tawdebu ai chaklame chakra chathoglaga ai staff kara thidaba yade. Babagi thabaksing yam thuna aina makata na paikhatpa pame. Ibothoi masuromda mamaidu leisilaklaga hairei. Phai adubu taha taha thabak tawbadi phatte. Thabak ama tawbu matamda munna khantharaga tawgadabani ko. Tanja aduda Sinthadu common room aduda changai. Sinthana, sir, ai thabuk chacharukige. Ngasidi kitang thenglakpa tare. Ibothoina, hoi hoi, ningthijana chatluro. Yaina marak thalai. Kai thabak no nangna kaidano. Sintha Yaidi yenglaklaga aigi thainagi thabaktuni. Asi hairamlaga Sinthadu tung onthoktunna mapalomda thokre. Yaidu sora muktang sangno hontharaga kitchen lomda changai. Lakpo ubada Yaina hairei. Kaka, ai chaklame, chak thibiro. Lakpadu ngasai makai Yai lakre khanglabasu amukta wari saba phangjadribani. Taha taha chak semnaba koichen chenduna hairei. Ibungo masadi mapagumna wang sauradana kayadi phasare. Hek lakpaga napagi mihuldu kadumdai paisalaino. Aidi lawai samga chap chap yumkhrabani. Hek ta gamla mayamdubu mathaktagi sat sat nong tarakpadawna paitharaine. Ibema Sinthaga aigana amuk loisaledana. Yaina, Ye adubu aina adum loisalasu yabaduda kaka wanaba kaidobe loisalibano. Lakpana, Hare hare karaidagi taibungona uraga lakpa ai thabak kanadre chapigro haibinabro. Ngasi fau chahi half century yairaba aina yumsibu amadi yumsida lairiba leiramba pumnamak aigi isagi mini khanna harau harau leijiribani. Se chaba horo ai ngafak ayai base khara salake ko. Yaina, Kakagi thamoi nachana mayek sengna khangi. Kakana pupubu yengsinbirambagidamakta nachana hainingai leitana nungaise. Kaka hojikti chak thongdana leigadaba matam natre. Nacha laklabane. Mi anauba khara thamba tare. Aduga kakadi pothabiduna mayambu yengsinbiraga nungaina lehelagadabane.